आकाशवाणी इम्फाल माइबम दीजमनी पाउ पाजरी अहानबदा मरोइबा पाउ मुख्यमंत्री नोंथोमम बिरेन हाइरी हिंसाना करिगुंबा हिरम अमतगी संताइनबा पुरकपा ngamloi वर्ल्ड बैंक की सतंग मखादा लुपा कोटी 3,500 संगना ग्रेटर इम्फाल की लंबी खुदिंगमक कंक्रीट ओंथोकलगनी रिम्स इम्फाल की पैथोलॉजी डिपार्टमेंट ना लमदम मसीदा कैंसर लायंगबदा साउना माई पाकपा ngamle केंद्र की आयुष्मान भारत अमसुंग प्रधानमंत्री गरीब कल्याण अन्ना योजना स्कीम सिंगना उखरुल अमदी कामजोंग जिला की लाइरबा मियोय सिंगदा थोइदोकना कानाबा पीरे अमसुंग था अनि सुमना चथागदबा कोविड वैक्सीनेशन की खोंजंग हर घर 10 तक कैंपेन 2.0 ngasidige hokre मुख्यमंत्री नोंथोमम बिरेन हाइरी हिंसाना करिगुंबा हिरम अमतगे संताइनबा पुरकपा ngamloi खना जाइनबा हाना सुनबा हाइबसना इखोइ पुंगमकी मांगजबा नतना करिगुंबा तोंगजबा अमत लेते वाफम असे मुख्यमंत्री ने इम्फाल की अहानबा मणिपुर राइफल्स की बंकेट हॉल पांगथोखिबा यूनाइटेड ट्राइबल लिबरेशन आर्मी उतला जेम्स कांगलुप की पुन्ना कादर 13 ngasi खुलाई थादुक्तुना सरकार संजरकपगी थोरमदा होम कमिंग सेरेमनी ता फुंगथोखिबनी मुख्यमंत्री ने हाई लालोबसिंगना खुलाई थादुक्तुना सरकार संजरकपदा मखोइबु तरामन ओकनी करिगुंबा हिरम अमतगी सैथेंग पीरोय मखोइना रिहेबिलिटेशन कैंप त लेदिंगै मनुंगदा मसागे सेंदा लंबी ओइनबा वोकेशनल ट्रेनिंग पीगनी मसी मखोइना सही ओमगी मतुंगदा केमतगी मयुमदा हनखरबा मतुंगदा मखोइगी हिंगनबगी लंबी याटपा ngamjanabagidamaktani होम कमिंग सेरेमनी सिगा मरी लेना आई मणिपुर की हुजी खुलाई पाइरगा अतोपा मफम सिंगा ऑपरेट तौरगा लेरिबा म्यांमार दा करीदा अतैदा लेबिरिबा सिनलाउ सिंगा दा अपील तौनिंगे अखोइ मतम याम सांग मांगख्रे अतै स्टेट अदुकी मतिक मांगजिल थाना चटखरे चाखटपगी लमजेलदा अखोइ मणिपुर हुजिकता हौरी सेंबा अदुना पीस लेत्रगदि मखल अमतगे अखोइ डेवलपमेंट तौबा ngamde aduna ai friends sing yaragadi is a time to come forward and to negotiate with the government of India madugi darkar laibisingdo as the chief minister of the state of Manipur ai madugi senthok senjin madugi mediator oina mayamgi apama poto ai mang tharga ai tawjage trust me believe us we are not the enemy of yours you are all our peoples लालोबसिंग अदुना सरेंडर तोरकपदा लोइनरखिबा खोलाइसिंग अदुगी मनुंगदा SK 33 राइफल अनि AK राइफल अमा A1 राइफल अमा A2 राइफल अमा सिंगल बैरल राइफल अहुम अमसुंग नोंमै मसा अहुमनि मसिगी मथक्ता चाइनीज हैंड ग्रेनेड अमा जेलेटिन स्टिक 19 डिटोनेटर 19 सु याउरी केंद्र की होम अफेयर्स मंत्रालय की मखादा अवांग नुबोक लमदंगी ओइना नौना सेमदोकलबा सरेंडर कम रिहेबिलिटेशन स्कीम की मखादा संजरकलबा कादरसिंग अदुदा सरकारना पीबा याबा मतेंग पुमनमक पीगनी स्कीम असगी मखादा मखोई अमममदा सेल की तेंगबांग लुपा लाख मरी पीरी सेल्बम सिंह अदु सही अहुम बैंक अमदा फिक्स डिपॉजिट तौगनी खुलाई गलोइना संजरकलबा कादरसिंगदा पीबा इंसेंटिव ओइना थागी स्टाइपेंड लुपा 3,000 सु पीगनी खुलाई थादुक्तुना संजरकलबा लालोबा खुतिकमक सही अहुमगी दगी तादना रिहेबिलिटेशन कैंप ता लेगदबनी हाइरी मुख्यमंत्री नोंथोमम बिरेन हाइरी मणिपुर की लंबी सिंह नोंग हेक ताबगा कायरिबा असि यंगलगा वर्ल्ड बैंक की सथंग मखादा लुपा कोटी 3,500 संगना ग्रेटर इम्फाल की लंबी खुदिंगमक कंक्रीट ओंथोकलगनी प्रधानमंत्री नरेंद्र मोदी ने लुसिंगबा सरकार की सही 9 मपुंग फारकपगा मरी लेना इम्फाल की बीजेपी की ऑफिस ता ngasi पांगथोकपा पाउगी मिफम अमदा श्री बिरेन हाई हदक फमखिबा केंद्र की फाइनेंशियल कमिटी ना मसिदा याबा पीरे मणिपुर की अतई लंबी सिंह सु कंक्रीट ओइना तांकक नाइना सेमगतकनी असिगुम थबकसिंग पाइखतुना मणिपुरबु मतिंग लेबर राज्य अमा ओइनबा होनरसि हाइरी मुख्यमंत्री ने मखातान हाई सरकार असिगी नुमित सामनिगी एक्शन प्लान की सरुक अमा ओइना राज्य असिगी मफम कयादा सेमगत सागलिबा प्रोजेक्ट सिंग न्यू सेक्रेटरीट बिल्डिंग वाटर सप्लाई याउना प्रोजेक्ट कयामरुम संगारगनी प्रोजेक्ट सिंग असि संगानबगी गृह मंत्री अमित शाह दा हाइजरुबदा अयाबा पिरगले था असिगी कुंत्रा फावदा गृह मंत्री मसा लाक्तुना प्रोजेक्ट सिंग असि संगारगनी मांगना हाई राज्य सिदा लेमिनरिबा मिपुम खुदिंगमक अमतनी अइखोइ मणिपुरी ngaktani मरमदुना मपानगी खुन्ना अइखोइदा इहिंग नाइंग सानगुमसी
Sri Biren hai matamamada awang nongpoki miyosing asi atopo oina khangdarami adubu hojikti Bharat ke saruk amani haibasi mipum khudik mangna khangdaragle. Sri Biren hai matamamada raijasi da thaknaba ising pibigi sang sada mangakak oirambadu Kendra ki Har Ghar Dastak scheme ki bakhada hojikti sada humpumapan yahon mangamlai. Maangna hai Pradhan Mantri Garib Kalyan Sammelan asi atai leibak singda amukta pangthokidri masi malem ki oina ahanbani. Haugi basai ni pan asida Sri Modi ki miyeng amagi makhada Bharata awonba ahongba kaya purakre. Honorable Prime Minister Narendra Modi ji ki makhada ikoina karigumba khara sahi manga sigi manungda Manipur ji choba sense ma ka korke na ikogi mission na ma koi sasari aduna huji 100 days gi ikoina pandama ma thame mayam na khangbi kare sigi manungda ngarang ai Honorable Union Home Minister Amit Shah ji ka wari sanajai ai tarik 13 bogi manungda Honorable Union Home Minister Manipur da lapira kanda 100 days se da koina sanga ka da bosi yam gra sanga ka da bosi so many things sanga ka da PMJSY gi aduna highway post ye koi series na sangara ani aduga Honorable Union Home Minister invite to jari tarik 13 bogi manungda mala akanda achoba asi secretariat aduga te achoba khara ma sanga pina baina haijab ma susai soidna ma lakani highway assurance bibirai Assam da lalobagi irang ayaba loisalagle hariduna Sri Biren hai Manipur da su surrender ge tausil makada hojik phawda miyoi chama marifu hena tangdu leida han bangam khre Manipur gi singtam gi marakta leramba ahoba sing Pradhan Mantri ge tongan ba scheme sing yauna Rajya Sarkar na paikhali ba go to hill samadi go to village na awon ba kaya purpangam le Manipur banglom da saksin matam oire haiduna Sri Biren hai haugi basai manga asida rajya sida ahongba kaya purpangam le amasung lagli basai sing asida su Manipur bu manglom da sangsinaba lepa leitan honakigani ngasiki thoromadu da BJP Manipur Pradesh ki President A Sarda Devi Consumer Affairs Food and Public Distribution Mantri L Susindro Saruyakhi Lagthawal Vidhan Sabha Kendra ki hanagi PYC ki President oiramba L Memo Singh amadi Sengmai Vidhan Sabha Kendra ki hanagi NCP Mirep oikiba N Popilal Singh ngasi Congress te yaukre makoina Congress te yorpada dol ki President K Megachandra na ayaba pikre tabiriba pawasi Akashbani Imphal dageni Regional Institute of Medical Sciences RIMS Imphal ki Pathology Department na lamdamasida cancer lying bada sauna mai pakpangamle Imphal ki RIMS tangasi lying asida sizinanaba cryostat frozen section amasung automatic immunohistochemistry scanner RIMS ki director Professor A Santa Singh sangakre machine sing adu cancer lying bada sauna kana bapirigani cancer gi anaba singi layong machine sigi matengna minute khargi manungda khangmangamalagani Masina nephrology amasung dermatology department singi atai study sing da su thoidongna kana ba pirigani hairi ngasi hangdogli ba khulai sing asi lebak asi gi manungda mafam khara khakta da sizinapani rim ta su khulai asi sizinabagi khudong jaba phangba asi yamna sauthuk saningai oiba amani haraduna rims ki director Professor A Santana asumna phongdogli So this is the one thing is very important for us, all of us. The pathology is the one who gives the final diagnosis. This is the one which is very important. Most of the time, others outsider, though we are in the medical field, we know that pathology is the one who gives the final diagnosis. But then most of them in the casualty laymen, they thought that all those doctors are giving the final diagnosis. But final diagnosis ultimately they give by the pathologist, and which is very advanced nowadays. For that, we need a lot of advanced equipment. Advanced molecular oncology diagnostic services. This is the one of them. RIMS institution as one of the center in advanced. This is the one we can diagnose in the cancer. Manipur da gasi COVID ki anoba case ani thengnare adumainamak miyoi amata sikhibagi pawdi leite Rajya ki haksal bibang ngasi nimidawaram thokpa cherol amadai ngasi COVID ke sample puno humudrani pan test tawki maduda Imphal West amasung Imphal East gi miyoi amamam positive oiki ngasi gi waina positive obigi sangsada ani dasmik tarukni Kendra ki Ayushman Bharat amasung Pradhan Mantri Garib Kalyan Anna Yojana scheme singna ukrulamadi kamjong zila gi lairaba miyoi singda thoidongna kanaba pire Ayushman Bharat ki makhada Pradhan Mantri Jan Arogya Yojana health scheme na zila sing adu da lairiba miyoi singda haksal gi khudong saba kayamarum pire Hojik phawbada scheme asigi makhada ukrulamasung kamjong zila gi imung lising kunthra henbada kanaba phangle
Masigi mathakta Pradhan Mantri Garib Kalyan Anna Yojana na lairaba imungsingi miyoi amamamda seng kilogram manga phanganduna miyoi sing aduna hingbada thoidokna awapa lehentre. COVID-19 gi matamda asigum sarkar gi scheme asina thoidokna miyamda kanaba phangki hiram asigi matangda scheme sing asigi kanaba phanglaba beneficiary asin saizan hai. Aiki imung pumnamak COVID-19 nakhi. Laibak fabate PMJAY under Ayushman Bharat ki card lehaubana ana layeng bata changadaba pesa singsu yamna changkhidre. Loina na PMJAY ki free cheng yen batusu mayamda mateng pangbikhi. Aihak kisu mateng oijakhi. Aihak na BM Moti ki government say yamna thakachay amasung appreciate taujay. Aihak ki imung manungda nattana mayam kisu mateng mayam pangbikhi. Aihak ki oinati huchik ki BM Moti government asi miyam ki government ni. Raja Sarkar ke numit samane ki action plan ki makha da Thobal ki district health society ne sinduna Thobal jila sinba thungna village health sanitation and nutrition numit ngasi pangthokre. Mama oibi sing angang sing inkalali ba angang sing da masi oiba sinjak sabagi kana bagi pandamda thormasi pangthopani. Thoromgi manungsana sanitary pad sing iron folic guli ne sing ba yathoki. Numit samane ki manungda Thobal jila ki khungkang amasung leikai puna sama tareta thormasi makata na pangthoki gani hairi. Manipur da sagol loriba sagol mapusing na makhoi ke sagol sing Imphal sor manungda leiba lambi sing da thadorakpana maram oiduna lambi sing da molhanba amadi gari sathok sasin da khudong sadaba kaya thole maram aduna sagol mapusing na makhoi ke sagol sing adu yum da sagol ge thampam sem saduna thamnaba rajgi veterinary amasung animal husbandry services na khangali Zerola mada services asigi director NC Ibotombi hai kanagumana sagol loiraga yum da thampam leitrabadi Raja Sarkar gi sagol thampam pangai da leiba marging pony complex natraga lamphel pata leiba Manipur horse riding and polo association gi campus ta thamgadabani hairi basing asi indaba sagol mapusing gi matakta cattle trespass act lising masani pan humudra mathoi gi makhada ain gi oiba serak phangani hairi Assam Rifles ki none battalion senduranga si none jilla gi Kekru Naga village da hidak mana sizinadaba numit ka mari lena lecture program ma pangthokre lecture program adu hidak mana sizinabagi amang bosing mayam ta ningthi na khangana bagi pandam da pangthokibani malem gi hidak mana sizinadaba numit ka mari lena pangthokiba thoram adu da saru yakhi banarol singda akang ai singna hidak mana sizinabagi mangjabagi matang da sugai na khangan ki Sports Authority of India Sports Training Center ki kuntra manga soba mapo common thoram ngasi Imphal gi khumal lampak to leiba Sai STC Center da pangthokre thoramadu da saru yakhiba Youth Affairs and Sports ki director T Phulen Mitein hai Manipur si sports ki powerhouse ni hai basi mipum khudik mangna khangnarabani malem gi masung jati gi thakta mixet kaya purakraba kaya gi manungda Sai gi daita yamna sawi mangna hai Bisnupur jilla gi Moirang da leiba tangmu water sports asi Sai ga khusam naduna Regional Center natraga Center for Water Sports for Canoeing, Kayaking and Rowing Hai na onthong ba prastab tong ba sem sare Sri Phulen Hai sana khonabagi center sing Imphal khakta da sagung na leiriba asi atei jila sing da so sandong na ba sarkar ga khanaba leire Akoi Manipur na hauze phawda international as well as India ki arena da tongan ba achievement korakli base akoi sai gi achauba thodang ba yawe ha base mayam na khangna ba wa khong aktani adu hauze akoi sai gi center se only at Tagel ga si khatang le ana why not we expand some centers to other districts akoi water sports ki harga tagmu gi center adu akoi sai ga tayat tawraga regional center or center for water sports for canoeing and kayaking or rowing ani duki ekoi tawsira haiduna tala zabaloi jare du Akashbani Imphal gi pau tabiri Thani sumna sadagada ba COVID vaccination gi khongsang har ghar dastak campaign 2.0 ngasi de gi hokre campaign asi raj gi haksel bi bangna senduna raj asi ke tongan ma bahum kaya ta su pangthokli Mega COVID vaccination drive asigi maroi ba pandam di hidak ka pa yara ba mipum khuding mak hidak kap thokna bagi pandam ni campaign asi ngasi digi horaga matang tagi kuthra mathoi phawba rise amasung union territory sin ba thungna pangthokani aroi bada maroi ba pawmo Mukhyamantri Nongthom Biren hairi hingsana karigomba hiram amatagi santaina ba purak pangamloi World Bank ki senthang makha da lupa koti lising ahum samnga sangna Greater Imphal gi lambi khuding mak concrete onthok lagani
Rims Imphal ki Pathology Department na lamdam asida cancer layingbada sauna mai pakpa ngamle. Kendra gi Ayushman Bharat amasung Pradhan Mantri Garib Kalyan Anna Yojana scheme singna ukhul madi kamjong zela gi lairaba miyoi singda thoidona kanaba pire amasung tha ani sumna sathagadaba covid vaccination gi khongjang har ghar dastak campaign 2.0 ngasidegi hokre. Paulai sare.